Moirang Assembly Constituency ki manung sana leriba Wakta amasung Naran Saina Khul Singdagi Miyoi Kya NPP Moirang Block ta nauna yaurokrai nauna party asibu thajaba thamduna yaurokiba miyoi singadu hana atopa party singda yaurumduna thabak thorum kya pangthonglamba miyoi singni Wakta gi oina Wakta Municipal Council gi caretaker chairperson Minarjan BV Wakta Municipal Council Ward number 7 amasung caretaker councillor sing Muhammad Abdul Karim Abo Ward number 8 Muhammad Haji Abdul Salam Ward number 3 Ivetombi Devi Ward number 9 loinana maroi balu singba kya yauki nauna NPP Moirang Block ta yaurolaba miyoi singbu ngarang taramno okpa amasung ikai khumnabagi thorum ama Wakta Public Hall da pangthokrai nakalamoromda Naran Saina Khuldagi su BJP amasung Indian National Congress ta hana yaurumba miyoi kya NPP Moirang Block ta nauna sanglakrai nauna sanglaba miyoi sing NPP Unit Committee Naran Saina amasung Administrative Committee Phubala GP Naran Saina na sinduna Naran Saina da leiba Community Hall da makuibu taram oki thorom sing aduga mari lenana Moirang Assembly Constituency ge MLA Thongam Santina Phongdokhibada Assembly Constituency asi Manipur da leriba atai Assembly Constituency singum hiram kayada sakhona bohonari miyam gi mateng galunena sakho thorangi thabakya paikhali handa kita masida khudongsa da bakya thengnadabasu miyam gi damak angam bathakta thabak paikhatkani loinana Assembly Constituency asigi miyoi sing masamau fana lainabagi pandamda tongan mafam singda open gym sing sanggot sagatpagi thabak chathari loinana paikhalaliba thabak thorum sing asida miyamnasu saugatpaga loinana mateng pangbiyo haina MLA na appeal tawki imai verma Ibet Dong Ibudo in the San Midana, Pakopon of Grey and Loge, and leader of the Mamale of Medi, at the war. He never like Kambarexida. I did talk away over Hendi, a Tobzaka, a Sumaida Tamzake, and the Tobin Suka Mamale, Tobin was over as a kiddy. At the war, they were Tivela, Tatarum, Mangan Bere. Manipuri the PR like even a Tatar said, we utilize the way out there. As a record, Tobodo top the Amusu, Bangkok to the later. Adubo, Bangkok to the later, Top Namdo, Soitan Maki, a Sakasida, Atubuda Halagadi, Mado, 2070 election of the Veda, Nara Telabo, fighting Pajava, Adubo, Paki Kunga, Namo, and Novola. Adala abadi badu same no honola ay sobo to la loza kini hai ro popsiba ay mianda so mainda subject Vice Presidential Election lisingani kunmanga gamari lenana Election Commission of India na Electoral College ke list finalized tawkrai hariba member ke list asi alphabetical order ki matungina sem sabani amasung Election Commission of India ki counter dagi notification thoaba matungda phangani Indian Constitution ki Article 324 की मखादा वाइस प्रेसिडेंट की इलेक्शन से इलेक्शन कमीशन ऑफ इंडिया ना पांगथोनबगी मैंडेट लेरिबनी कॉन्स्टिट्यूशन की आर्टिकल 66 क्लोज 1 की मतुंगिना वाइस प्रेसिडेंट से राज्य सभा की इलेक्टेड मेंबर सिंह नॉमिनेटेड मेंबर अमसुंग लोक सभा की इलेक्टेड मेंबर सिंह खनगनी सिक्योरिटी फोर्स ना लोना थिंकरबा लालोलुप सिंगी तोंगान बिमियोय सिंह फागत पलेत्री खुलाई क्या सु फागत पंगम ख्रै Manipur Police tagi phongdorokpagi matungina lalobalup KCP Nongdren khombagi self style army ship Phubala Hut Dwellers ki Moirangtem Biramani Maitai atopaming Kanglai Purel sahi nifu taruk hariba MUSC Phubala Paton gi area dagi phagat pangamki atopa thongdok amadana lalobalup Pripak Pro gi active cadre Imphal East District ki Porompat Police Station konba Lariyangbam Laikai Salam Laikai dagi Telem Nauba Singh Atopaming Teba Sahi Kunmapan Hariba Miyoi Asisu District Asigi Manung Sana Laiba Kurai Siren Thongdagi Phagat Pangamki KYKL gi Active Cadre Anisu Thobal District ki Hairok Police Station Konba Salungpam Kaithel dagi Phagat Pangamki Phagalaba Active Cadre Ani Dudi Thobal District ki Karim Bikhok Mamang Laikai dagi Kaisam Wilson Singh Atopaming Dhananjoy Sahi Tarani Panamasung Khongjom Sapamaning Laikai dagi Thoksom Sanathoi Maitai Sahi Kuni Thoini Makhoi Ani dagi magazine ga konana 9mm gi pistol ama high explosive hand grenade ama 9mm gi kapayariba maru ahum selone lupa lising manga su phangmangam ki atopa thodok anida tha asigi hokiba tang kunthra ma thoi musung kunthra da tongan ba mafam singdagi khulai kya fagat pangam ki Imphal East District ki
Wangkai Kaichel Asang Bidagi, Tinguzam Pravin Singh Sahi Kunipan Hariba Muyasi, Maki Mayumdagi, Kuchukulai Kiagaluna Pagapangamki, Mangondagi 9mm gi, Maru Mapan, 7.62 gi Maru Ama, Bulletproof Iron Plate Yauba, Jacket, Vest Ama, TR Cup Syrup, Bottle Samaga Tarani Toy, Selena Lupalising Kuntrani Toy Yauna Tuan Bapolam Sing Pagapangamki, Suruchanpur District ki Suruchanpur Police Station Konpak, Gelzangi, Tangzing, Rich Manaktagi, Security Force na Thasigaw Kibatang Kuntrada, Magazine Galunina AK Rifle Ama, Single Barrel Shotgun Ama, Pompi Ahum, Pompi gi empty cell Ama, Detonator Ahum, 12 bore gi Life Round Nippon, IED Cap Ama, Baofeng Radio Set Ama Masung Helmet Ahum Pagat Pangamki,